Beti Kendrizi International Airport ki maming Civil Aviation Ministry na sakhanglamdre Imphal Airport asi Manipur Legislative Assembly na warip lauduna Beti Kendrizi International Airport haina sakhangnaba warip laukhrabasu matamadugi government na lokatfam thokpa thabak lokatlamdabana Ministry of Civil Aviation na di report asigi anoba maming asi masakhanglamdre hairi Sangay Express da fangwa paugi likun sing na high-end Birengi Chief Minister oringai gi matamda Manipur Legislative Assembly na warip lauduna airport asibu Beti Kendrizi International Airport haina ming ontok nanaba hotna thabak lokhat lamki oza swaida lakchaning base khogi Manipur gi mata ngairaba khogi International Airport asigi maming asi Beti Kendrizi International Airport haina khangnabra natra khangnari dra natraga Imphal International Airport haina khangnari bra haibasi achoba wahanga ma oiroza swaida sakarmana to to ai hajage ai halama da aina masigi aina yam thagsening mase aina khogi Manipur gi अखोगी लीडिंग पेपर अमो ओइरिबा अरगो अखोगी शंघाई एक्सप्रेस मणिपुर एडिशन को अदुगी आइगे इडिटर अमसो मोइ पोंबी सिंग आयाम थागनी अखोई असुगुम्बा अखोगी पाव अमा थिजिलगांदा अचो पाव सिजिलगा गवर्नमेंट की मिमांगदा आगे लेबाक मियाम ममांग थमकपा मदुगी मेरिट डिमेरिट मुपुरमुक थमक पाइबसे सिदि गवर्नर ना कोगी हाइबी के डेमोक्रेसी फोर स्टेट ने पावचे न मागी मिचम खाइना थबक तोबा मतम थोबे देसे संगाई एक्सप्रेस ngasi headline कार तौरैनेबा सि थागन गयनि very good ai संगाई एक्सप्रेस की एडिटर कोगी इनाउ इबुंगो खोगेन द कोंद्राम ai थागले हाइदे सिदा मुक नै नङाय ओरिदि करिनो ना ai हाइबा मतमदा येंगुने अखोगी Manipur se अखोगी ट्रांसपोर्ट एंड कम्युनिकेशन सरक चसन की मतलब बिरा कोई नेशनल हाईवे जो सत पंगम ने लेरे ट्रेन लंबी खोंसांग जो तो गाड़ी ट्रेन लंबी जो बनते अखोई सिना को अरे ट्रेन सियन दरो तो मन अलै बनते अखोई तो बखा दा अदगी सिंग लंबी अखोई लेब्रने वाटर रोड लेब्रा होगा जहाज सके मोटो बुत सके कायदा वाटर रोड लेब्रते बा ओली अखोई लेरि सि कदोई हाइबे भारत का अखोई सामना लेबा पुंगलंग लेबा सिन जे कोई लेखा की लंबी सि गातने बा मसे मरु ओइने बा अदुगा नुक्थकी लंबी हाइसिगा नुक्थक लंबी करिनो मणिपुर एयरपोर्ट अमतंग लेजबसे मसे अखोई माने इम्फाल एयरपोर्ट अना लेरमसे कदोखरे मणिपुर के तुगुम्बा डबल इंजन बीजेपी के लेंगाक इंजन मतमदा थंबान के लेंगाक अखोई डबल इंजन के लेंगाक दरगी मतमदा अखोई मतमदुगी आइन हाइजबदो होम जो पाइबा जो फै कमान सु ओइबा फाइनेंस पाइरबा मा पन तोमथन गालाबा अखोई मसेक मंगाना जैरबा दुगुम्बा चीफ मिनिस्टर एन बिरियन ओइबिरिगी मतमदा मादि मरेबा गाम निंजबली मरेबा निंगमनि ना कोई मरेबा कोई मरेबा के दंता कोई के थवाई थादोखरबा मणिपुर निखा तंग गानबा दंता इंग्लो मणिपुर वार डाउन ना कोई के अदुगुम्बा कोई के जुबराज बी टिकेट जेट की ममिंग लौर गांदा अखोई के इम्फान अखोई एयरपोर्ट सिबो मान अखोई मतमदर अखोई मतमदुगी लेंगाक तुगी बीजेपी लेंगाना अखोई 2019 की अगस्त 19 ता वरे समन सेंबे लौर गांदा दुगा इंटरनेशनल अखोई बीटीके जेसी एयरपोर्ट ना थोलगिने आ थोन असरावे वाओय खुशी अखोई जो मणिपुर में अस इंदिरा गांधी की दो जवाहरलाल नेहरू दो इंदिरा गांधी का ममिंग थोलजिरु मा सुभाष चंद्र बोस की ममिंग अरे अखोई अथोप ब्याम सिंह ममिंग ओय थोदरे जा जेनिन मिकाई दो जवाहरलाल नेहरू का ले जे अदगी अखोई डांस एकेडमी का जवाहरलाल डांस एकेडमी का अखोई जो इंडिया की अखोई की कथोखरबा सुगो या पुरब की ममिंग जे इंडिया की सको थोन लेनेबा अखोई के सु अखोई की निंग तमगी मी की अखोई कोंगांग द थवाइन पथा अखरबा जुबरा अतिके देजिन सिद्रो मरिबाग दंग हेंग तंग फासे तंग फाइदा बुंग हातखिबा अदुगी ममिंग दो अखोई की मरिबाग निंगबा मतम दोगी चीफ मिनिस्टर ओइबा अखोई की एन बिरेना अदुगी असेंबली तंगना वारेप रो गांदा से अखोई से इंटरनेशनल इम्फाल एयरपोर्ट भी टिकट जिने थोलेबा जो मन छगा काइना से साइन बोर्ड थिएटर लोइनो हुजती हुजि पुरा लोइबने हुजि इन्फॉर्मेशन टेक्नोलॉजी वाकलम लोइ इंडिया की लेंगाक तारे असिदा कनोसिदा तारम यावरे हा एयरपोर्ट से तोंग लागबदा भारत की दुसिंग मैम से तोंग लाए तारे भारत की पाइ मसे वो खागे बीट के एयरपोर्ट से एरोप्लेन तोंग तारक पाइ मसे ताएबा अरे इन्हें होम मिनिस्टर से तोंग लागबदा से ताएबा फेलेबा बीट के अखोई के हुजंग करिगिनोबा हुजन करेगी मसी मरी लेबगी सिविल इमेज अखोई के एविएशन मिनिस्टर की ऑफिशियल की गेजेट नोटिफिकेशन दा अखोई के थोकना बताओ पाखलमद्री हे अस वंडरफुल बाबा बिरसिप आइदो हेपी नी हुलेदो तारे ने कइनो सिबु कइनो थाबा तो थारगदी चिंगी सिंगों ले चिंदो ले बताय थाबगम ले गेजेट नोटिफिकेशन थोकने सिविल एविएशन की तौदर मतम तौनो तो कुइबो जो संगाई एक्सप्रेस थीर पुथोरगा खंगिनेबा से अब हुजिक से करिनो भाई है जी
ꯂꯧꯗꯅ ꯆꯥꯕ ꯃꯨꯟꯗꯅ ꯆꯥꯕ ꯍꯥ ꯐꯖꯅ ꯌꯨꯝ ꯐꯖꯅ ꯅꯤꯡꯊꯤꯅ ꯑꯣꯐꯤꯁ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯪꯒꯥꯗ ꯁꯥꯗꯅ ꯍꯦꯟꯅ ꯁꯪꯒꯥꯕ ꯃꯤꯌꯥꯝ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯖꯕ ꯃꯔꯩꯕꯥꯛꯇꯣ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯖꯨꯕꯔꯥꯠ ꯄꯤꯇꯤꯒꯤ ꯃꯃꯤꯡ ꯂꯧ ꯊꯣꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯁꯤꯕꯨ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯐꯥꯎ ꯊꯣꯛꯅ ꯄꯥꯏꯈꯠꯂꯝꯗ꯭ꯔꯤꯅꯦ ꯑꯁ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯕꯤꯔꯤꯕꯀꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯀꯌꯥ ꯂꯩꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯏ ꯑꯝꯇ ꯈꯟꯕꯤꯌꯨꯃꯦ ꯑꯩ ꯍꯥꯏꯁꯤ ꯑꯝꯇ ꯈꯟꯕꯤꯌꯨꯕ ꯑꯩ ꯍꯥꯏꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯍꯥꯏ ꯖꯦꯅꯤꯝꯁ ꯀꯥꯏꯅ ꯊꯣꯟꯗꯕ ꯂꯩꯕ꯭ꯔꯕ ꯒꯥꯟꯙꯤ ꯑꯦꯚꯦꯅ꯭ꯌꯨ ꯀꯥꯏꯅ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯥꯏꯅ ꯖꯥꯇꯤꯒꯤ ꯃꯄꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯃꯃꯤꯡ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯕꯤꯇꯤꯒꯤ ꯖꯦꯠ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯅꯨꯡꯁꯤꯕꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯔꯤꯗ ꯂꯩꯔꯤꯕ ꯖꯨꯕꯔꯥꯠꯅꯦꯕ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯁꯦ ꯊꯣꯟꯖꯔꯤꯕꯅꯦꯕ ꯑꯗꯨ ꯀꯌꯥꯗꯨꯃ ꯀꯌꯥ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯕꯤꯖꯦꯄꯤ ꯒꯃꯦꯟꯗꯣ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯒꯃꯦꯟꯗꯣ ꯑꯁ ꯅꯨꯡꯁꯤꯌꯦ ꯅꯣꯏꯗꯤꯅꯤꯀꯣ ꯄꯨꯋꯥꯔꯤ ꯈꯪꯕ ꯅꯣꯏꯗꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯁꯛ ꯈꯪꯕ ꯑꯗꯨꯒ ꯅꯣꯏꯅ ꯊꯣꯜꯕꯁꯤꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕ ꯑꯗꯨꯅ ꯉꯁꯤꯅ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯑꯗꯨ ꯊꯣꯛꯅꯕꯒꯤꯗ ꯊꯕꯛꯇ ꯇꯧꯗ꯭ꯔꯦ ꯂꯣꯏꯔꯦꯕ ꯁꯤ ꯂꯣꯏꯔꯦꯕ ꯁꯨꯃꯥꯏꯅ ꯍꯟꯖꯤꯟ ꯁꯒꯣꯜ ꯍꯟꯖꯤꯟ ꯀꯩ ꯆꯥꯏꯔ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯌꯣꯟꯗꯣꯔꯤꯅꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦꯕ ꯍꯥꯏꯁꯦ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯨꯕꯔꯥꯠ ꯇꯤꯀꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯜꯂꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯅ ꯇꯧꯔꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯣꯛꯁ ꯀꯩꯅꯣꯒꯤ ꯕꯤꯖꯦꯄꯤ ꯒꯃꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯗꯣ ꯑꯗꯨꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯩꯕꯥꯛ ꯑꯇꯩꯒ ꯑꯗꯨꯒ ꯐꯥꯎꯅꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯊꯝꯃꯅꯤ ꯑꯗꯨꯒꯤꯗꯣ ꯗꯨꯕꯥꯏꯗꯒꯤ ꯄꯥꯔꯛꯑꯅꯤ ꯑꯗꯒꯤ ꯕꯦꯡꯀꯣꯛꯇꯒꯤ ꯄꯥꯏꯔꯛꯀꯅꯤ ꯂꯩꯅꯦꯕ ꯑꯗꯨꯁꯨ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯗꯤ ꯕꯤꯇꯤꯒꯤ ꯏꯌꯥꯔꯄꯣꯔꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯁꯔꯥ ꯁꯟꯗꯅ ꯈꯪꯕ ꯍꯧꯔꯦ ꯍꯧꯖꯤꯛꯋꯥꯏꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯅꯕ ꯐꯥꯎꯕ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯔꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯚꯔꯥꯁꯦ ꯏꯝꯐꯥꯜ ꯇꯨ ꯒꯨꯋꯥꯍꯥꯇꯤ ꯏꯝꯐꯥꯜ ꯇꯨ ꯀꯣꯜꯀꯇꯥ ꯀꯣ ꯁꯤ ꯍꯦꯛ ꯑꯇꯣꯞꯄ ꯏꯁꯇꯦꯠꯁꯤꯡꯒ ꯄꯥꯏꯔꯤꯕ ꯀꯤꯂꯣꯃꯤꯇꯔꯁꯨ ꯈꯦꯠꯅꯗꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯂꯨꯄꯥ 16,000 ꯂꯧ ꯈꯣꯠꯇꯅ ꯇꯧꯔꯤ ꯃꯤ ꯀꯅꯥ ꯌꯦꯡꯉꯤꯒꯦ ꯀꯅꯥꯅ ꯁꯤꯒꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕꯗ ꯉꯔꯥꯡ ꯉꯥꯟꯗꯅꯤ ꯄꯥꯎꯆꯦꯁꯤꯡ ꯃꯌꯥꯝ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯃꯌꯥꯝ ꯂꯩꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗ ꯐꯝꯃꯒ ꯉꯔꯥꯡ ꯉꯥꯟꯗꯅꯦꯕ ꯃꯥꯛ ꯃꯇꯥꯛꯄ ꯂꯣꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨꯒꯤ ꯇꯣꯡꯖꯩꯗ ꯏ ꯊꯥꯔꯒ 이 좁혀봐. 레카이 라미 잡혀야 돼. 그 하나보다 그만 영도리 레카 잡혀야 돼. 레카 수도 안 그만 잡도리. 이렇게 분박실 레이레봐. 아주 수수만 또 비버 잡대. 아두나 아이 상하이 익스프레스 아이 암 타겠는 게 아니. 아두나 상하이 익스프레스 부탁드려봐. 해란까지 이래이세. 마시 우리가 마치 좀 뭐지 되도록가라. ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯁꯦ ꯕꯤꯇꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯑꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯗꯨꯒꯤ ꯍꯥꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯕꯁꯤ ꯂꯣꯏꯔꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯔꯒ ꯇꯧꯈꯤꯕꯅ ꯑꯗ ꯂꯤꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎ ꯋꯥꯔꯦꯞ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯈꯣꯡꯒꯥꯎꯅꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯈꯣꯡꯒꯥꯎꯅꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯑꯗꯨ ꯈꯟꯕꯤꯌꯣꯕ ꯑꯗꯨꯅ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯂꯣ ꯆꯠꯄ ꯑꯥꯏꯟ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯕꯤꯔꯒꯅꯦ ꯆꯞ ꯆꯥꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯇꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯑꯅ ꯇꯧꯕꯤꯔꯤꯕꯗꯣ ꯁꯥꯎꯅꯤ ꯂꯣꯏꯅꯃꯛ ꯁꯥꯎꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯥꯎꯅꯩ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯑꯩ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯔꯝꯃꯤꯁꯦ ꯒꯦꯖꯦꯠꯅꯁꯨ ꯊꯣꯛꯄ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯔꯣꯅꯦꯀꯣ ꯖꯥꯇꯤꯒꯤ ꯃꯄꯥ ꯅꯨꯡꯁꯤꯔꯕ ꯃꯅꯨꯡ ꯑꯩ ꯍꯥꯏꯁꯤꯀꯣ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗꯤ ꯌꯥꯎꯔꯤꯕ ꯅꯣꯠ ꯄꯩꯁꯥꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯕꯤꯇꯤꯒꯤ ꯖꯦꯠ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯁ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯅꯦꯕ ꯃꯔꯤꯕꯥꯛ ꯃꯈꯥ ꯇꯝꯒꯤꯗꯃꯛꯇ ꯑꯣꯏꯅ ꯏꯪꯈꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔ ꯊꯣꯛꯅꯗꯅ ꯐꯩꯗꯥ ꯄꯨꯡꯗ ꯐꯥꯔꯁꯤ ꯇꯧ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯠꯈ꯭ꯔꯤꯕ ꯅꯣꯡꯅ ꯐꯥꯁꯤ ꯁꯉꯥꯏ ꯀꯥꯏꯔꯕꯅ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯅ ꯊꯣꯟꯖꯔꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯋꯥꯏꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯨꯍꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯕ꯭ꯔꯥ ꯁꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯍꯥꯟꯅ ꯑꯣꯏꯔꯝꯕꯀꯣ ꯗꯥꯏꯔꯦꯛꯇꯔ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯄꯨꯋꯥꯔꯤ ꯁꯨꯕ ꯃꯌꯥꯝ ꯑꯇꯩ ꯄꯨꯝꯅꯃꯛ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯇꯨꯝꯕ ꯆꯥꯕ ꯃꯔꯩꯕꯥꯛ ꯅꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯊꯣꯛꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯍꯥꯟꯅ ꯊꯣꯛꯑꯝꯗ꯭ꯔꯒꯁꯨ ꯂꯣꯏ ꯊꯣꯛꯄꯤꯗꯅꯀꯣ ꯁꯤ ꯁꯣꯔꯤ ꯁꯤ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯦꯡꯖꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯆꯧ ꯍꯣꯡꯕ ꯂꯩꯔꯣꯏ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯏꯁꯇꯦꯟꯗ ꯂꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯔꯤꯁꯦ